ꯍꯣꯏ ꯇꯥꯗ꯭ꯔꯕ ꯍꯣꯏ ꯌꯨꯝ ꯌꯧꯔꯦ ꯍꯣꯏ ꯑꯩꯗꯣ ꯆꯥꯛ ꯆꯥꯛꯈꯨꯝ ꯑꯝꯇꯪ ꯆꯥꯖꯔꯛꯀꯦ ꯍꯣꯏ ꯆꯥꯛ ꯈꯤꯇꯪ ꯆꯥꯔ ꯌꯨꯝ ꯊꯣꯛꯆꯔꯛꯑꯒꯦ ꯍꯣꯏ ꯑꯗꯨꯝ ꯂꯣꯏꯁꯤꯟꯕꯤꯔꯝꯃꯣ ꯍꯣꯏ ꯂꯥꯎ ꯑꯩ ꯆꯥꯛꯇꯣ ꯆꯥꯔꯒꯦ ꯆꯥꯛ ꯊꯣꯡꯗ ꯊꯤꯔꯝ ꯇꯧꯔꯣ ꯀꯩꯅꯣ ꯑꯩꯗꯣ ꯊꯦꯡꯕꯨꯡꯒꯅ ꯊꯕꯛ ꯆꯠꯂꯨꯒꯦ ꯆꯥꯛ ꯊꯣꯡꯗ ꯊꯤꯔ ꯆꯥꯔꯒꯦ ꯂꯥꯛ ꯄꯨꯊꯣꯛ ꯂꯥꯛꯑꯣ ꯍꯥꯏꯕ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯌꯦ ꯀꯩꯅꯣ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯁꯤꯕꯨ ꯍꯧꯖꯤꯛ ꯄꯨꯡ ꯌꯦꯡꯉꯨ ꯄꯨꯡ ꯕꯥꯔꯣ ꯇꯥꯗꯧꯔꯦ ꯃꯩ ꯂꯥꯛꯇꯤꯌꯦ ꯅꯪꯁꯦ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯅꯪ ꯃꯩ ꯂꯥꯛꯇꯕꯗꯣ ꯅꯪ ꯒ꯭ꯌꯥꯁꯇ ꯆꯥꯛꯇꯣ ꯊꯣꯡꯉꯨꯗꯤ ꯌꯥꯏꯗꯅ ꯏꯁ ꯅꯪ ꯑꯗꯣ ꯑꯩꯅ ꯀꯌꯥꯔꯛ ꯍꯩꯇꯦ ꯍꯥꯏꯈ꯭ꯔꯒꯦ ꯃꯩ ꯂꯥꯛꯇꯦ ꯍꯥꯏꯕ ꯃꯩ ꯂꯥꯛꯑꯀꯥꯟꯗ ꯆꯥꯛꯇꯣ ꯊꯣꯡꯉ ꯆꯥꯕ ꯌꯥꯗ꯭ꯔꯣ ꯅꯪꯗꯤ ꯁꯨꯝ ꯍꯩꯇꯅ ꯌꯥꯗꯣꯏꯕ ꯅꯪ ꯏꯃꯥꯗ ꯍꯪꯉ ꯊꯣꯡꯕꯗꯤ ꯀꯩꯗꯧꯒꯦ ꯑꯗꯣ ꯃꯥꯅ ꯊꯣꯡꯕꯗꯤ ꯌꯥꯗꯕ꯭ꯔꯥ ꯑꯁ ꯅꯪꯁꯤ ꯌꯨꯝꯁꯤꯒꯤ ꯃꯧꯅꯤꯅꯦ ꯅꯪꯁꯨ ꯁꯨꯃꯥꯏ ꯁꯨꯝ ꯉꯥꯡꯅꯔꯤꯁꯤ ꯀꯩꯗꯧꯕꯩꯅꯣ ꯀꯩꯅꯣ ꯉꯥꯡꯅꯕ ꯑꯃꯨꯛ ꯃꯩ ꯂꯥꯛꯇꯦ ꯍꯥꯏꯔꯒ ꯑꯩ ꯃꯃꯥꯡꯗ ꯍꯥꯏꯗ꯭ꯔꯣ ꯅꯉꯣꯟꯗ ꯃꯩ ꯂꯥꯛꯇ꯭ꯔꯗꯤ ꯑꯩ ꯆꯥꯛ ꯊꯣꯡꯉꯣꯏꯅ ꯑꯗꯨ ꯅꯪꯅ ꯍꯣꯏ ꯌꯥꯅꯤ ꯃꯩ ꯂꯥꯛꯇ꯭ꯔꯗꯤ ꯊꯣꯡꯉꯨꯅꯣꯅ ꯍꯥꯏꯔꯒ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ ꯃꯩꯁꯤ ꯂꯥꯛꯇ꯭ꯔꯗꯤ ꯆꯔꯥ ꯍꯦꯟꯗꯣꯏꯕ ꯑꯩꯈꯣꯏꯁꯦ ꯍꯦꯟ ꯇꯥꯕ ꯀꯩꯁꯨ ꯊꯣꯡꯗꯣꯔꯤꯒꯦ ꯅꯠꯇꯦ ꯅꯪꯁꯤ ꯍꯩꯇꯦꯅ ꯑꯗꯨꯝ ꯌꯥꯗꯣꯔꯤꯕꯕ ꯅꯪ ꯏꯃꯥꯒ ꯇꯥꯟꯅꯕꯁꯤ ꯀꯌꯥꯝ ꯀꯥꯏꯒꯦꯕ ꯑꯦ ꯃꯥꯅ ꯇꯥꯛꯄꯤꯗꯕꯁꯤꯕꯨ ꯑꯩ ꯀꯃꯥꯏꯅ ꯇꯥꯟꯅꯗꯣꯔꯤꯒꯦ ꯍꯦ ꯅꯪꯅ ꯍꯪꯗ꯭ꯔ ꯃꯤꯅ ꯇꯥꯒꯗꯕ ꯅꯠꯇꯦꯅꯦ ꯅꯪꯅ ꯃꯧ ꯑꯣꯏꯔꯤꯁꯤ ꯀꯩꯅꯣ ꯅꯪ ꯆꯥꯛ ꯐꯥꯎ ꯊꯣꯡꯕ ꯍꯩꯇ꯭ꯔ ꯅꯪ ꯀꯃꯥꯏꯅ ꯃꯧ ꯑꯣꯏꯔꯤꯅꯣ ꯑꯦ ꯅꯪ ꯑꯗꯨ ꯍꯥꯏꯅꯕ꯭ꯔꯣ ꯅꯪ ꯑꯩꯁꯦ ꯐꯥꯔꯒ ꯂꯧꯕꯤꯔꯦ ꯅꯠꯇ꯭ꯔꯣ ꯑꯩ ꯀꯣꯏꯅꯕ ꯅꯨꯄꯥ ꯂꯩꯖꯩ ꯈꯪꯕ꯭ꯔꯥ ꯑꯩꯈꯣই ꯊꯪꯅꯕꯗ ꯃꯁꯛ ꯐꯖꯕ ꯅꯨꯄꯥ ꯂꯩꯖꯩ ꯅꯪ ꯑꯗꯨꯒꯤ ꯋꯥꯍꯩꯗꯣ ꯅꯍꯥꯟꯗꯒꯤ ꯍꯥꯏꯅꯔꯅꯤ ꯁꯨꯡꯌꯥ ꯌꯥꯗꯣꯏꯅ ꯅꯪ ꯅꯨꯄꯥ ꯗꯨꯀꯥꯟꯗ ꯊꯤꯜꯂꯣꯔꯥ ꯍꯣꯏ ꯊꯤꯜꯂꯣ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯦ ꯑꯩꯁꯤ ꯆꯥꯛꯈꯨꯝ ꯑꯝꯇꯪ ꯆꯥꯔꯒ ꯊꯕꯛ ꯆꯠꯈꯤꯅꯤ ꯌꯨꯝ ꯆꯪꯉꯛꯄꯁꯦ ꯃꯩ ꯂꯥꯛꯇꯦꯅ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯅꯦꯕ ꯑꯩ ꯃꯩꯗꯣ ꯑꯩꯅ ꯄꯥꯟꯅꯔꯨꯕ꯭ꯔꯥꯅꯤꯗ ꯃꯩꯗꯨ ꯂꯥꯛꯇ꯭ꯔꯗꯤ ꯐꯔꯦ ꯃꯩꯗꯨ ꯂꯥꯛꯇ꯭ꯔꯗꯤ ꯆꯔꯥ ꯍꯦꯟꯗꯣꯔꯤꯕꯣ ꯅꯪ ꯆꯥꯛꯇ ꯑꯗꯨꯝ ꯆꯥꯔ ꯂꯩꯍꯧꯔꯒꯦ ꯅꯪ ꯅꯣꯡ ꯉꯥꯟꯕ ꯇꯥꯕ ꯅꯪ ꯐꯣꯟꯁꯤꯗꯗꯤ ꯅꯪ ꯁꯨꯡꯊꯥ ꯊꯥꯗꯣꯛꯇꯦꯕ ꯅꯪ ꯐꯣꯟꯁꯤ ꯑꯗꯨꯝ ꯌꯦꯡꯉꯒ ꯀꯩꯗꯧꯔꯒꯦ ꯐꯣꯟ ꯌꯦꯡꯉꯒ ꯅꯪ ꯍꯟꯗꯛ ꯑꯩꯅ ꯆꯤꯡꯅꯔꯤꯁꯤ ꯀꯩꯅꯣꯅꯦ ꯑꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯍꯦꯛ ꯆꯤꯡꯅꯕ ꯊꯕꯛ ꯑꯃ ꯇꯧꯔꯛꯄꯗ ꯐꯥꯎꯗꯅ ꯅꯪ ꯅꯄꯥꯝ ꯌꯧꯒꯗꯕꯅꯤ ꯑꯗꯨꯅꯦ ꯑꯩꯅ ꯉꯥꯏꯗꯦ ꯄꯥꯝꯁꯤꯗ ꯑꯝꯇ ꯄꯥꯝ ꯊꯤꯜꯂꯣ ꯁꯤꯅꯦ ꯑꯩꯅ ꯍꯥꯏꯗꯤ ꯊꯤꯟꯗꯦ ꯀꯔꯤꯒꯤ ꯃꯧ ꯑꯣꯏꯔꯒ ꯆꯥꯛ ꯊꯣꯡꯗꯕ ꯆꯪ ꯉꯁꯥꯏꯗꯩ ꯇꯧꯕꯁꯦ ꯅꯪ ꯉꯁꯥꯏꯗꯩ ꯀꯧꯔꯤꯁꯦ ꯇꯥꯗ꯭ꯔꯣ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯇꯥꯔꯒꯕꯨ ꯈꯨꯝꯃꯣꯏꯗ꯭ꯔꯣ ꯑꯗꯨ ꯅꯅꯥꯀꯣꯡꯗꯣ ꯂꯩꯈꯨꯟ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯇꯥꯗꯕꯩꯅꯦ ꯉꯁꯥꯏꯗꯒꯤ ꯈꯥꯗ ꯈꯨꯝꯃꯤꯁꯦ ꯑꯃꯨꯛ ꯋꯥꯡꯗ ꯑꯃꯨꯛ ꯆꯠ ꯀꯧꯔꯤꯁꯦ ꯃꯥꯡꯒꯣꯟꯗ ꯂꯩꯔꯤꯕꯩꯁꯤ ꯅꯪꯅ ꯈꯥ ꯋꯥꯡ ꯆꯠꯂꯒ ꯀꯧꯔꯤꯗꯨꯕꯨ ꯅꯪꯕꯨ ꯉꯥꯎꯗꯦ ꯍꯥꯏꯒꯦ ꯍꯥꯏꯔꯣ ꯅꯠꯇꯦꯗ ꯅꯪꯅ ꯇꯥꯈꯠꯇꯅ ꯇꯧꯔꯤꯁꯤꯕꯨ ꯁꯤꯒꯤ ꯃꯧ ꯑꯅꯧꯕꯤ ꯇꯧꯉꯝꯕꯤꯁꯨ ꯃꯣꯏ ꯆꯠꯇꯣꯏꯅꯤꯅꯦ ꯀꯩꯅꯣꯅꯦ ꯑꯗꯨꯃꯥꯏꯅ ꯃꯤꯗꯣ ꯄꯛꯑꯒ ꯋꯥꯗꯣ ꯉꯥꯡꯒꯅꯨꯅꯦ ꯅꯠꯇꯦ ꯃꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗꯣ ꯑꯗꯨꯝ ꯊꯥꯖꯔꯤꯗꯨ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯅꯔꯝ ꯆꯠꯇꯣ ꯆꯨꯝꯕꯩꯅꯦ ꯑꯩꯅ ꯊꯥꯖꯔꯛꯏꯁꯦ ꯍꯦ ꯑꯗꯨꯃꯥꯏꯅ ꯃꯤꯉꯣꯟꯗ ꯐꯠꯇꯅ ꯎꯒꯅꯨ ꯀꯣ ꯃꯤ ꯑꯉꯥꯡꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯗꯨ ꯈꯤꯇꯪ ꯍꯩꯇꯦꯅ ꯑꯩꯅ ꯇꯥꯛꯄꯤꯕꯗꯨꯗ ꯃꯤ ꯃꯋꯥ ꯂꯩꯗꯣ ꯀꯩꯗꯧꯅꯝꯅꯣ ꯅꯪ ꯃꯥꯏ ꯃꯋꯥꯔꯣ ꯃꯋꯥꯗꯨꯗꯤ ꯅꯣꯡꯉꯥꯟꯕꯒ ꯊꯕꯛꯅꯦꯅ ꯆꯠꯈ꯭ꯔꯦ ꯅꯪꯅ ꯍꯪꯐꯝ ꯌꯨꯝꯗꯒꯤ ꯂꯩꯇꯦ ꯊꯕꯛ ꯏꯪꯈꯥꯡ ꯌꯦꯡꯁꯟꯗꯦꯅꯦ ꯃꯤ ꯊꯕꯛ ꯀꯩꯅꯣ ꯇꯧꯗꯕ ꯃꯇꯦꯡ ꯄꯥꯡ ꯆꯠꯂꯤꯕ ꯅꯪꯅ ꯑꯣ ꯌꯨꯝꯒꯤꯗꯤ ꯅꯪ ꯂꯩꯔꯤꯁꯤꯗꯤ ꯌꯨꯝ ꯄꯥꯟꯕꯁꯤꯕꯨ ꯅꯨꯄꯤꯗꯪꯅ ꯄꯥꯟ ꯌꯥꯕ꯭ꯔꯕ ꯏꯍꯦ ꯅꯨꯄꯥ ꯌꯥꯎꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯄꯥꯟꯗꯣꯔꯤꯒꯦ ꯍꯥꯏꯕꯅꯤꯗ ꯑꯀꯨꯞ ꯑꯇꯥꯏ ꯑꯩꯅ ꯇꯧ ꯉꯝꯗꯕ ꯑꯗꯨ ꯈꯣꯠꯇꯕ ꯑꯩ ꯂꯣꯏ ꯀꯩꯗꯧꯔꯒꯦ ꯂꯩꯔꯤ ꯇꯧꯔꯤꯗꯨꯗꯤ ꯑꯌꯥ ꯑꯗꯨ ꯇꯧꯔꯤ ꯃꯤꯒꯤ ꯑꯉꯥꯡꯗꯨꯅ ꯃꯤꯒꯤꯗꯤ ꯅꯨꯄꯥ ꯈꯪꯗꯕꯗꯣ ꯂꯩꯇꯕꯅꯤ ꯅꯪ ꯃꯇꯦꯡ ꯄꯥꯡ ꯆꯠꯂꯤꯕ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯅ ꯇꯧ ꯉꯝꯗꯕ ꯈꯣꯠꯇꯕ ꯃꯌꯥꯝ ꯂꯩꯔꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯌꯦꯡꯀꯅꯨ ꯊꯥꯔꯛꯀꯅꯤ ꯅꯠꯇꯦꯗ ꯑꯩꯅ ꯍꯥꯏꯗꯤ ꯃꯤꯒꯤ ꯑꯉꯥꯡꯗꯨꯒꯤ ꯈꯪꯗꯗꯅ ꯍꯪꯖꯕꯗꯨ ꯑꯗꯨꯝ ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯈꯣꯠꯂꯤ ꯑꯃ ꯈꯤꯇꯪ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯖꯔꯛꯄꯗꯣ ꯑꯩ ꯇꯥꯛꯄꯤꯕ ꯀꯩ ꯀꯥꯏꯔꯒꯦ ꯃꯃꯥꯡꯗ ꯑꯩꯗꯣ ꯑꯉꯥꯡ ꯃꯌꯥꯝ ꯇꯨꯏꯁꯟ ꯇꯧ ꯂꯥꯛꯏꯗꯨꯗꯤ ꯇꯥꯛꯄꯤꯔꯤꯗꯨꯗꯤ ꯑꯉꯥꯡ ꯁꯦꯝꯃꯤꯗꯨꯗꯤ ꯇꯥꯅꯤꯡꯗꯕ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨꯗ ꯗꯨꯀꯥꯟ ꯆꯠꯄꯁꯦ ꯏꯅꯥꯈꯣꯡꯁꯦ ꯌꯥꯗ꯭ꯔꯦ ꯃꯦꯟꯁꯜꯂꯒꯅꯤ ꯆꯠꯂꯤꯁꯦ ꯀꯩ ꯍꯥꯏꯅꯩꯅꯣ ꯃꯤꯅ ꯃꯧ ꯅꯍꯥ ꯑꯉꯥꯡꯗꯨꯅ ꯂꯣꯏꯅꯕꯁꯦ ꯁꯨꯝꯈ꯭ꯔꯦꯌꯦ ꯂꯣꯏꯅꯕꯒ ꯀꯣꯏꯅꯔꯦꯌꯦ ꯑꯩꯒ ꯅꯠꯇꯦ ꯂꯩꯀꯥꯏꯁꯤꯅ ꯑꯩꯉꯣꯟꯗ ꯅꯨꯄꯤ ꯃꯆꯥꯗꯣ ꯄꯤꯅꯤꯡꯉꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤꯌꯦ ꯌꯥꯝ ꯆꯥꯟꯅꯔꯕ꯭ꯔꯥ ꯈꯪꯗꯦꯕ ꯅꯪ ꯌꯥꯝ ꯐꯕꯗꯣ ꯑꯗ ꯄꯤꯅꯤꯡꯉꯤꯕ ꯑꯉꯥꯡꯁꯦ ꯅꯪꯉꯣꯟꯗ ꯑꯗꯨꯗ ꯅꯪꯅ ꯑꯃꯨꯛ ꯊꯥꯖꯗꯅ ꯂꯧꯔ ꯂꯥꯛꯏꯅꯤꯅꯦ ꯋꯥ ꯂꯧꯔꯨꯅꯨ ꯍꯟꯗꯛꯀꯅꯦ ꯃꯣꯏ ꯌꯨꯝꯁꯤꯗ ꯆꯪꯕ ꯎꯔꯕ ꯌꯨꯡꯅ ꯐꯩꯅ ꯁꯦꯠꯂꯒꯅꯦ ꯏꯄꯥꯝ ꯆꯠꯈꯤꯗꯣꯏꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣ ꯃꯥꯅ ꯍꯥꯏꯗꯣ ꯌꯨꯡꯅ ꯐꯩꯅ ꯁꯦꯠꯂꯒ ꯍꯣꯏ ꯅꯄꯥꯝꯗ ꯍꯦꯛ ꯆꯠꯂꯣ ꯅꯪ ꯆꯠꯄ ꯇꯜꯂꯁꯨ ꯊꯤꯟꯒꯦꯀꯣ ꯇꯧ ꯀꯅꯥꯅꯣ ꯇꯥꯃꯣ ꯀꯥꯈꯠꯂꯣ ꯌꯥꯔꯦꯗ ꯁꯨꯝ ꯁ꯭ꯋꯥꯏꯗ ꯂꯦꯞꯄꯒꯦ ꯀꯥꯈꯠꯂꯣ ꯍꯥꯏꯒ ꯀꯥꯈꯠꯂꯣ ꯏꯇꯥꯎ ꯂꯩꯇ꯭ꯔꯣ ꯑꯩꯈꯣꯏ ꯇꯥꯃꯣꯗꯣ ꯊꯕꯛ ꯊꯣꯛꯈꯤꯗ ꯉꯥꯏꯔꯤ ꯍꯧꯖꯤꯛ ꯑꯗꯣ ꯑꯩꯈꯣꯏ ꯇꯥꯃꯣ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯑꯗꯨꯝ ꯇꯥꯟ ꯆꯥꯅ ꯂꯥꯛꯏꯁꯦ ꯀꯃꯥꯏꯅꯅꯣꯕ ꯅꯣꯏ ꯏꯇꯥꯎꯗꯣ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯏꯇꯥꯎ ꯊꯤꯕ ꯂꯥꯛꯇ꯭ꯔꯗꯤ ꯃꯥ ꯂꯩꯔꯤꯉꯩꯗ ꯃꯥ ꯊꯤꯕ ꯂꯥꯛꯀꯗ꯭ꯔꯣ ꯑꯗꯣ ꯅꯣꯏ ꯃꯥꯈꯣꯏꯗꯤ ꯂꯩꯇ꯭ꯔꯣ
ꯑꯩꯈꯣꯏ ꯃꯥꯗꯤꯅꯦ ꯁꯣꯔꯥꯠ ꯉꯁꯥꯏ ꯅꯣꯡꯉꯥꯟꯕꯗꯩ ꯆꯠꯈ꯭ꯔꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯍꯜꯂꯛꯀꯅꯤ ꯉꯥꯛꯇꯪꯕ ꯌꯥꯎꯔꯒ ꯇꯥꯟ ꯆꯠꯇꯔꯦ ꯏꯇꯥꯎꯗꯤ ꯄꯨꯡ ꯀꯌꯥ ꯍꯜꯂꯛꯀꯅꯤ ꯃꯥ ꯋꯥꯠꯂꯤꯌꯦ ꯃꯥꯗꯤꯅꯦ ꯍꯜꯂꯝꯗꯥꯏꯗ ꯑꯩꯉꯣꯟꯗ ꯐꯣꯟ ꯍꯦꯛꯇ ꯍꯥꯟꯅ ꯇꯧꯔ ꯍꯜꯂꯛꯄꯅꯦ ꯑꯣꯍꯣ ꯑꯩ ꯑꯗꯨꯗꯤ ꯇꯨꯟꯒ ꯄꯨꯊꯣꯔꯛꯎꯗꯅ ꯐꯝꯃꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯔꯤ ꯁꯥꯁꯦ ꯍꯣꯏ ꯑꯗꯨ ꯃꯅꯨꯡꯗ ꯐꯝꯃꯣꯁꯤꯔꯥ ꯑꯦ ꯃꯅꯨꯡꯗꯗꯤ ꯌꯥꯗꯦꯍꯦ ꯃꯄꯥꯟꯗ ꯐꯝꯁꯤ ꯃꯅꯨꯡꯗꯗꯤ ꯍꯌꯦꯡ ꯅꯣꯡꯃ ꯐꯝꯁꯦꯕ ꯍꯣꯏ ꯉꯁꯤꯗꯤ ꯃꯄꯥꯟꯗ ꯐꯝꯁꯦ ꯇꯥꯃꯣ ꯅꯪ ꯑꯗꯣ ꯅꯨꯄꯤ ꯊꯤꯗ꯭ꯔꯤ ꯍꯥꯏꯕ꯭ꯔꯣ ꯊꯤꯔꯦ ꯍꯥꯏꯕ꯭ꯔꯣ ꯑꯩꯔꯣ ꯑꯥ ꯊꯤꯗꯕꯒ ꯃꯥꯟꯅꯩꯗ ꯍꯥ ꯊꯤꯗ꯭ꯔꯤꯗ ꯊꯤꯗ꯭ꯔꯤꯕꯣ ꯌꯨꯝꯗ ꯂꯩꯕꯗꯨꯗꯤꯅꯦ ꯑꯥ ꯃꯃꯤꯡꯇꯩ ꯂꯩꯕꯅꯦꯕ ꯁꯨꯝ ꯁꯧ ꯂꯥꯎꯅ ꯈꯠꯅꯔ ꯂꯩꯅꯤ ꯃꯥꯅ ꯑꯃ ꯉꯥꯡꯉꯅꯤ ꯑꯩꯅ ꯑꯅꯤ ꯈꯨꯝꯅꯤ ꯑꯩꯅ ꯑꯃ ꯉꯥꯡꯅꯤ ꯃꯥꯅ ꯑꯍꯨꯝ ꯈꯨꯝꯅꯤ ꯊꯕꯛꯀ ꯇꯧꯅꯤꯡꯗꯕꯤ ꯇꯧꯕ꯭ꯔꯥ ꯌꯨꯝꯗ ꯑꯩ ꯊꯕꯛ ꯌꯥꯝ ꯁꯨꯕ ꯅꯠꯇꯦ ꯃꯧꯅꯦꯅ ꯂꯥꯛꯑꯒ ꯑꯗꯨꯕꯨ ꯑꯗꯨꯅꯤ. ꯀꯩꯗꯧꯕꯩ ꯃꯌꯨꯝ ꯄꯥꯜꯂꯛꯏꯅꯣ ꯑꯗꯨ ꯇꯥꯟꯊꯣꯛꯄ ꯌꯥꯗ꯭ꯔꯥ ꯍꯣꯏ ꯇꯥꯟꯊꯣꯛꯑꯗꯕꯅꯤ ꯃꯍꯨꯠ ꯁꯤꯟꯅꯕ ꯑꯝꯇꯪ ꯂꯩꯕ ꯉꯥꯏꯔꯤꯅꯤ ꯑꯩꯈꯣꯏꯗꯤꯀꯣ ꯃꯍꯨꯠ ꯍꯦꯛ ꯁꯤꯜꯂꯒ ꯑꯩꯈꯣꯏꯅ ꯂꯣꯏ ꯇꯧꯏ ꯊꯕꯛꯁꯦ ꯌꯨꯝꯒꯤ ꯊꯕꯛ ꯑꯩꯅ ꯂꯣꯏ ꯇꯧꯏ ꯑꯩꯈꯣꯏꯗꯤ ꯅꯪꯅ ꯎꯝ ꯀꯌꯥꯗ ꯐꯔꯤꯕ ꯅꯪꯗꯤ ꯁꯤꯗꯅꯤꯅꯦ ꯑꯩꯅ ꯅꯪꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯂꯥꯛꯏꯁꯦ ꯑꯩꯒꯤꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯑꯁ ꯅꯪ ꯅꯨꯄꯤꯗꯣ ꯂꯣꯏꯔꯦꯗ ꯇꯥꯟꯊꯣꯛꯈ꯭ꯔꯗꯣ ꯏꯕꯥꯅꯤ ꯑꯣꯏꯅ ꯂꯩꯔꯁꯤꯔꯥ ꯍꯥ ꯑꯩ ꯅꯨꯄꯥꯁꯦ ꯄꯥꯝꯃꯛꯇ꯭ꯔꯦꯕ ꯑꯩꯗꯤ चलोगे दा एकदम ꯀꯩꯅꯣ ꯑꯩꯈꯣꯏ ꯆꯪꯉꯨꯏꯔꯣ ꯅꯣꯏ ꯆꯪꯉꯤꯅꯦ ꯂꯥꯛꯑꯝꯃꯤꯅꯦ ꯀꯩ ꯂꯩꯔꯒꯦ ꯑꯩꯁꯦ ꯏꯇꯥꯎ ꯍꯪꯒꯦꯅ ꯂꯥꯛꯑꯝꯕꯅꯤꯅꯦ ꯏꯇꯥꯎ ꯋꯥꯔꯤ ꯑꯃ ꯁꯥꯒꯦꯅ ꯏꯁꯥꯁꯦ ꯃꯤꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯊꯕꯛ ꯆꯠꯄꯁꯤꯗꯣ ꯑꯥ ꯌꯥꯝ ꯋꯥꯏ ꯌꯨꯝꯗ ꯂꯩꯕꯁꯨ ꯐꯪꯗꯕ ꯑꯣ ꯋꯥꯕꯅꯦ ꯑꯗꯨꯏ ꯊꯕꯛꯇꯨꯗꯤ ꯏꯇꯥꯎ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯁꯨ ꯅꯠꯇ꯭ꯔꯁꯨ ꯈꯤꯇꯪ ꯉꯟꯅ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯣ ꯍꯦꯔꯥ ꯏꯇꯥꯎ ꯂꯥꯛꯄꯗꯤ ꯀꯨꯏꯔꯦꯗ ꯑꯩ ꯀꯩꯁꯨ ꯍꯥꯏꯗꯦ ꯊꯕꯛ ꯑꯇꯩꯁꯨ ꯈꯔ ꯆꯠꯂꯨꯏꯕꯀꯣ ꯑꯣ ꯎꯄꯥꯏ ꯂꯩꯇꯗꯅ ꯑꯩ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯁꯤꯗ ꯏꯇꯥꯎ ꯍꯪꯒꯦꯅ ꯆꯪꯉꯨꯕꯅꯦ ꯑꯥ ꯌꯨꯝꯗ ꯏꯇꯥꯎ ꯂꯩꯔꯝꯗ꯭ꯔꯦ ꯑꯥ ꯑꯗꯨꯅ ꯋꯥꯔꯤꯁꯦ ꯑꯥ ꯏꯇꯥꯎꯒ ꯁꯥꯟꯅꯕ ꯑꯗꯨꯝ ꯏꯇꯥꯎ ꯂꯩꯔꯀꯥꯟꯗ ꯑꯣꯏꯅ ꯂꯥꯛꯑ ꯍꯣꯏꯅꯦ ꯁꯥꯟꯅꯔꯁꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯂꯩꯔꯝꯗ꯭ꯔꯃꯤꯅ ꯑꯩ ꯑꯗꯨꯝ ꯆꯠꯂꯒꯦ ꯏꯇꯥꯎ ꯑꯩ ꯆꯠꯂꯦꯀꯣ ꯂꯥꯛꯏ ꯏꯇꯥꯎ ꯁꯥꯟꯅꯁꯤ ꯀꯩꯅꯣ ꯏꯇꯥꯎ ꯆꯠꯂꯦ ꯀꯩꯅꯣ ꯑꯉꯥꯡꯁꯤ ꯏꯇꯥꯎ ꯂꯩꯔꯝ ꯋꯥꯅ ꯋꯥꯕꯒ ꯍꯧꯔꯕ ꯑꯃꯨꯛ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯐꯣꯟꯁꯦ ꯃꯦꯠꯇ ꯂꯩꯔꯝꯃꯦꯕ ꯑꯁꯤ ꯂꯣꯏꯃ ꯂꯥꯛꯅꯨ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ ꯀꯅꯥꯅꯣ ꯁꯤ ꯅꯃꯥꯟꯅꯕ ꯑꯃ ꯂꯥꯛꯑꯝꯕꯗꯨꯔꯥ ꯅꯪ ꯊꯤꯔꯝꯕꯅꯦ ꯈꯪꯗꯦ ꯑꯗꯨ ꯑꯩꯅ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯆꯠꯈ꯭ꯔꯕꯅꯤ ꯐꯔꯦ ꯏꯁꯤꯡ ꯑꯁꯨꯝꯗ ꯀꯠꯂꯣ ꯑꯁ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ ꯑꯁ ꯉꯝꯃꯔꯣꯏ ꯑꯝꯇ ꯇꯜꯂꯦ ꯀꯔꯤꯅꯣ ꯅꯣꯡ ꯉꯥꯜꯂꯛꯄꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕꯐꯥꯎꯁꯦ ꯑꯗꯨꯝ ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯦ ꯁꯤꯗ ꯃꯤꯒꯤ ꯃꯇꯨꯡ ꯃꯌꯥ ꯏꯟꯅꯔꯒ ꯁꯤꯗ ꯄꯩꯁꯥ ꯈꯤꯇꯕꯨ ꯐꯪꯉꯗꯤꯅ ꯆꯠꯂꯦ ꯑꯗꯨ ꯉꯥꯛꯇꯪ ꯂꯥꯛꯄ ꯌꯨꯝꯁꯤꯗ ꯂꯥꯛꯄꯗ ꯏꯁꯤꯡ ꯉꯥꯛꯇꯪ ꯀꯜꯂꯛꯄꯗꯤ ꯅꯪ ꯀꯟꯅꯤꯡꯉꯤꯁꯤ ꯀꯩꯒꯤꯅꯣ ꯏꯁꯤꯡꯗꯨꯗꯤ ꯁꯤ ꯆꯥꯛꯈꯨꯝꯗꯒꯤ ꯆꯪꯉꯒ ꯀꯜꯂꯨꯔꯁꯨ ꯌꯥꯏ ꯍꯥꯏꯕ ꯅꯪꯅ ꯐꯣꯟ ꯃꯦꯠꯇ ꯂꯩꯕ ꯏꯁꯤꯡ ꯀꯜꯂꯨ ꯌꯥꯗꯣꯏꯁꯦ ꯐꯣꯟ ꯃꯦꯠꯇꯕ ꯃꯇꯝꯗ ꯍꯥꯏꯔꯗꯤ ꯑꯩꯗꯤ ꯇꯧꯔꯣꯏꯗ꯭ꯔꯣ ꯐꯣꯟ ꯃꯦꯠꯂꯤꯉꯩꯗ ꯍꯥꯏꯔꯤꯗꯣ ꯀꯩꯒꯤꯅꯣꯕ ꯅꯣꯏ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯕꯗ ꯑꯩꯅ ꯁꯣꯝꯗ ꯂꯣꯏꯗꯣꯔꯦ ꯑꯩꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯤꯗ ꯌꯨꯝꯁꯤꯗ ꯂꯥꯛꯑꯒ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯀꯜꯂꯛꯄ ꯀꯟꯅꯤꯡꯗꯦꯕ ꯅꯪ ꯑꯗꯨꯗꯤ ꯀꯩꯗꯧꯕꯩ ꯅꯨꯄꯤ ꯊꯤꯔꯝꯃꯤꯅꯣ ꯅꯨꯄꯤ ꯊꯤꯔꯝꯃꯤꯅꯦ ꯍꯥꯏꯔꯤꯕ ꯀꯩ ꯅꯨꯄꯤ ꯊꯤꯔꯦ ꯀꯩꯗꯧꯕꯩ ꯐꯥꯔꯒ ꯆꯦꯟꯕꯤꯔꯤꯅꯣꯕ ꯅꯣꯏ ꯆꯍꯤ ꯂꯦꯡꯒꯥ ꯆꯦꯜꯂꯨ ꯌꯥꯗ꯭ꯔꯣ ꯅꯪ ꯐꯥꯔ ꯆꯦꯜꯂꯨꯕꯁꯤꯗ ꯂꯣꯏꯅ ꯑꯩꯅ ꯂꯥꯟꯕ ꯑꯣꯏꯗꯣꯏꯔꯣ ꯂꯥꯟꯗ꯭ꯔꯗꯤ ꯅꯪꯗꯤ ꯐꯥꯗꯕ ꯌꯥꯔꯤꯕ ꯅꯪꯗꯤ ꯀꯔꯤ ꯐꯥꯕꯗ ꯑꯩꯅ ꯌꯥꯕ꯭ꯔꯣ ꯅꯪꯅ ꯐꯥꯔꯒ ꯊꯥꯡꯒ ꯄꯨꯔꯛꯑꯦꯗ꯭ꯔꯣ ꯅꯪꯅ ꯀꯗꯥꯏꯗ ꯐꯥꯔ ꯑꯩꯅ ꯌꯥꯔꯒꯦ ꯍꯣꯏ ꯑꯗꯨ ꯌꯥꯔꯦ ꯅꯪ ꯏꯁꯤꯡꯁꯤ ꯒꯤꯂꯥꯁ ꯑꯃ ꯃꯁꯥꯅ ꯀꯟꯕꯁꯤꯅ ꯌꯥꯗꯕ ꯅꯨꯄꯤ ꯐꯥꯔꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧ ꯇꯥꯔꯦ ꯈꯔ ꯋꯥ ꯇꯥꯔꯦ ꯑꯣ ꯏꯁꯤꯡꯗꯣ ꯀꯜꯂ ꯊꯧꯖꯁꯨ ꯅꯈꯨꯠ ꯄꯥꯟꯗ꯭ꯔꯣ ꯅꯈꯣꯡ ꯄꯥꯟꯗ꯭ꯔꯣ ꯊꯧꯖꯁꯨ ꯅꯪꯁꯤ ꯐꯥꯔꯒ ꯆꯦꯜꯂꯤꯅ ꯅꯪꯁꯦ ꯑꯩꯅ ꯋꯥ ꯍꯥꯏꯕ ꯄꯥꯈꯣꯟꯁꯤ ꯑꯝꯇ ꯌꯥꯔꯔꯣꯏ ꯑꯥꯎ ꯅꯪ ꯐꯣꯟꯗꯨ ꯃꯦꯠꯇ ꯂꯩꯔꯅꯤ ꯃꯦꯠꯀꯗꯤ ꯐꯣꯟꯁꯦ ꯄꯩꯁꯥꯅ ꯄꯩꯁꯥ ꯅꯪꯒꯤ ꯐꯣꯟꯗꯣ ꯅꯪ ꯌꯣꯟꯊꯣꯛꯀꯅꯦꯕ ꯀꯔꯤ ꯇꯧꯕꯒꯤ ꯐꯣꯟ ꯑꯩꯅ ꯌꯣꯟꯊꯣꯛꯇꯣꯏꯕ ꯌꯣꯜꯂꯣ ꯅꯪꯒꯤ ꯐꯣꯟ ꯑꯃ ꯂꯩꯗꯤ ꯌꯣꯜꯂꯨ ꯑꯉꯥꯎꯕꯥꯎ ꯑꯔꯤꯕꯥꯎ ꯅꯨꯄꯤ ꯐꯪꯗꯕ ꯑꯁ ꯑꯃꯨꯛ ꯇꯧꯔꯝꯃꯦꯗꯣ ꯑꯩꯅ ꯉꯁꯥꯏꯅ ꯇꯧꯔꯝꯃꯤꯁꯦ ꯈꯪꯉꯝꯃꯤꯒꯦ ꯊꯕꯛ ꯂꯩꯇꯕ꯭ꯔꯕ ꯅꯪꯕꯣ ꯉꯥꯛꯂꯩ ꯋꯥꯏ ꯑꯃꯨꯛ ꯁꯤꯠꯀꯅꯤ ꯉꯥꯛꯂꯩ ꯀꯣꯟ ꯑꯃꯨꯛ ꯐꯦꯡ ꯋꯥꯏ ꯑꯃꯨꯛ ꯇꯩꯅꯤ ꯊꯕꯛ ꯁꯨꯡꯂꯩ ꯂꯩꯇꯕꯗꯧꯅ ꯇꯧꯋꯦꯕꯁꯦ ꯅꯣꯡꯉꯥꯟ ꯄꯨꯡ ꯍꯦꯛ ꯉꯥꯟꯕꯗꯩ ꯊꯣꯛꯈꯤꯕꯗꯨꯅ ꯍꯧꯖꯤꯛ ꯂꯥꯛꯑꯒ ꯑꯃꯨꯛ ꯉꯥꯡꯕꯝ ꯊꯤꯔꯛꯏꯕ ꯉꯥꯡꯐꯝ ꯊꯤꯕꯩ ꯋꯥ ꯅꯠꯇꯦꯅꯦ ꯅꯪꯕꯨ ꯊꯕꯛ ꯂꯩꯔꯗꯤ ꯁꯤ ꯇꯧꯈꯤꯗ꯭ꯔꯣ ꯅꯪꯕꯨ ꯊꯕꯛ ꯂꯩꯇꯕꯗꯨꯅ ꯅꯠꯇ꯭ꯔꯣ ꯉꯥꯛ ꯂꯩꯔ ꯋꯥꯏ ꯁꯤꯠꯀꯅꯤ ꯉꯥꯛ ꯂꯩꯔ ꯋꯥꯏ ꯑꯃꯨꯛ ꯇꯩꯅꯤ ꯅꯣꯡ ꯄꯨꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯕ꯭ꯔꯁ ꯇꯧꯔꯒ ꯊꯣꯛꯈꯤꯕꯗꯨꯅ ꯆꯥꯛ ꯆꯥꯕ ꯍꯦꯛ ꯀꯥꯎꯒꯩ ꯍꯧꯖꯤꯛ ꯆꯪꯉꯛꯏꯕ ꯆꯥꯛ ꯆꯥꯕ ꯀꯥꯎꯗꯦꯅꯦ ꯆꯥꯔꯤꯅꯤꯅꯦ ꯑꯩꯁꯨ ꯃꯤ ꯏꯃꯥꯟꯅꯕꯤꯗꯨꯅ ꯆꯥꯔꯤꯅꯤꯅꯦ ꯁꯤ ꯆꯥꯛ ꯆꯥꯔꯤꯅꯤ ꯅꯪ ꯁꯤꯗ ꯌꯥꯔꯤꯁꯦ ꯅꯪ ꯊꯕꯛ ꯇꯧꯔ ꯁꯨꯃꯥꯏꯅ ꯌꯥꯝ ꯇꯧꯗꯧꯕ ꯑꯣꯏꯗꯤꯅꯦ ꯅꯪ ꯂꯩꯃꯤꯟꯅꯗꯕꯩꯀꯣ ꯑꯩ ꯆꯪꯒꯤ ꯊꯥꯔꯛꯀꯅꯤ ꯃꯤꯅ ꯉꯥꯡꯉꯤ ꯋꯥꯁꯤ ꯇꯥꯎ ꯆꯥꯎꯕ ꯍꯦꯜꯂꯦꯅ ꯁꯨꯝ ꯇꯧꯕꯗꯨꯗꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯁꯨꯃꯥꯡ ꯊꯤꯂꯣꯡꯁꯤ ꯁꯤꯠꯇꯅ ꯊꯕꯛ ꯑꯃ ꯇꯧꯒꯦꯗꯤ ꯈꯟꯗꯦ ꯑꯗꯨꯒ ꯑꯩꯃ ꯍꯦꯟꯖꯜꯂꯛꯑꯗꯤꯅꯦ ꯆꯠꯇꯣꯔꯤꯕ ꯑꯩ ꯁꯨꯝ ꯍꯦꯟꯖꯤꯜꯂꯦꯅꯦ ꯉꯁꯤ ꯊꯣꯛ ꯀꯥꯏꯅ ꯊꯣꯛꯀꯅꯤꯀꯣ ꯉꯁꯤ ꯊꯪꯅꯕꯗ ꯄꯨꯁꯤꯜꯂꯛ ꯑꯩꯅꯦ
ꯀꯩꯗꯧꯕ ꯑꯩꯅ ꯍꯥꯏꯗꯤꯅꯦ ꯃꯈꯥ ꯇꯥꯔꯣ ꯊꯪꯅꯕꯒꯤꯁꯦ ꯑꯥ. ꯑꯁꯤꯗꯤ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯗꯅ ꯅꯨꯄꯥꯅ ꯉꯝꯅ ꯄꯥꯜꯂꯦꯕ ꯅꯪꯒꯤꯅ ꯁꯤꯗ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯆꯔꯝꯗꯒ ꯃꯦꯠꯂꯗꯅ ꯇꯥꯟꯊꯣꯛꯀꯅꯤꯀꯣ ꯋꯥ ꯂꯣꯏꯁꯤꯟꯅꯗ꯭ꯔꯤꯌꯦ ꯏꯍꯦ ꯋꯥ ꯂꯣꯏꯁꯤꯟꯕꯗꯤ ꯀꯔꯤ ꯋꯥꯅꯣ ꯀꯔꯤ ꯂꯣꯏꯁꯤꯟꯅꯁꯦ ꯍꯥꯏꯅꯣꯁꯦ ꯅꯪ ꯃꯥ ꯂꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯩ ꯂꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯈꯪꯗꯦ ꯆꯨꯂꯣ ꯂꯝꯕ ꯆꯤꯟꯖꯥꯛ ꯀꯣꯏ ꯈꯜꯂꯗꯤꯅꯦ ꯅꯄꯥꯅ ꯗꯛ ꯊꯥꯗꯣꯛꯈꯤꯅꯤ ꯆꯠꯂꯣ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯉꯥꯏꯈꯣ ꯁꯥꯟꯅꯔꯣꯏ ꯆꯠꯂꯣ ꯅꯄꯥꯅ ꯆꯠꯂꯣ ꯍꯦ ꯅꯄꯥꯅ ꯆꯠꯂꯣ ꯅꯪ ꯋꯥꯔꯤ ꯌꯥꯝ ꯉꯝꯁꯤꯜꯂꯛꯀꯅꯨꯀꯣ ꯂꯩꯔꯝꯃꯨ ꯅꯪ ꯆꯠꯇꯣꯔꯕꯣ ꯆꯠꯂꯣ ꯍꯣꯔꯦꯟ ꯈꯤꯇꯪ ꯉꯜꯂꯞꯅꯍꯜꯂꯨ ꯀꯩꯅꯣ ꯅꯪꯅ ꯉꯟꯇꯥꯒ ꯀꯦ ꯂꯩꯔꯝꯕꯁꯤꯅ ꯀꯥꯏ ꯆꯠꯇꯣꯏꯕ ꯅꯪꯅ ꯑꯃꯨꯛ ꯀꯩꯅꯣ ꯅꯍꯥꯗꯤ ꯀꯦꯅꯕꯅꯦ ꯏꯕꯨꯡꯉꯣ ꯍꯅꯨꯕꯤꯔꯣꯏꯀꯣ ꯑꯩꯅ ꯀꯦꯕꯒ ꯃꯥꯅ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯅꯨꯀꯣ ꯏꯃꯥꯁꯤ ꯃꯁꯥ ꯉꯝꯗ꯭ꯔꯤꯁꯦ ꯁꯦꯕꯥ ꯈꯔ ꯇꯧ ꯂꯩ ꯑꯩ ꯉꯁꯤꯁꯦ ꯈꯔ ꯊꯦꯡꯉꯛꯄꯁꯦ ꯑꯗꯨꯅ ꯌꯨꯝꯗ ꯐꯖꯅ ꯂꯩꯔꯝꯃꯣꯀꯣ ꯅꯪꯒꯤ ꯐꯣꯟ ꯑꯗꯨꯝ ꯃꯦꯠꯇ ꯂꯩꯔꯒ ꯏꯃꯥꯒꯤ ꯀꯩꯝ ꯌꯦꯡꯗꯕ ꯇꯧꯅꯨ ꯍꯣꯏ ꯍꯣꯏ ꯏꯃꯥꯒꯤ ꯁꯦꯕꯥꯗꯣ ꯐꯖꯅ ꯇꯧ ꯂꯩꯔꯝꯃꯣꯀꯣ ꯑꯩ ꯉꯁꯤ ꯈꯤꯇꯪ ꯊꯦꯡꯉꯛꯄꯦ ꯐꯖꯅ ꯂꯩꯔꯝꯃꯣ चलो बाय ठीक ना हेलो को ꯑꯩꯒꯤ ꯊꯦꯡꯈ꯭ꯔꯦ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯈꯣꯡꯒ꯭ꯔꯥꯎꯁꯤꯁꯨ ꯅꯪ ꯍꯥꯏꯕ ꯂꯣꯏ ꯂꯣꯠꯁꯤꯟꯈꯤꯗꯅꯕ ꯁꯤꯗ ꯍꯦꯟꯅ ꯂꯩꯇ꯭ꯔꯦ ꯑꯩ ꯆꯠꯂꯒꯦꯀꯣ पुराने सीखी तो शिकायत ꯊꯦꯡꯉꯦ ꯊꯕꯛꯅ ꯏꯇꯧ ꯉꯥꯏꯔꯦ काय के चली इनागे को ꯃꯧꯅꯦ ꯂꯩꯕꯁꯤ ꯐꯖꯕ ꯅꯨꯡꯁꯤꯕꯁꯤ ꯆꯩ ꯅꯨꯄꯤꯗꯨꯅ ꯑꯩꯁꯤ ꯀꯔꯝꯍꯥꯏꯅ ꯐꯥꯔꯒ ꯂꯧꯈ꯭ꯔꯤꯕꯅꯣ ꯈꯪꯍꯧꯗ꯭ꯔꯦꯕ ꯇꯥꯟꯊꯣꯛꯄꯁꯨ ꯍꯦꯛ ꯌꯥꯗꯕ ꯅꯠꯇ꯭ꯔꯗꯤ ꯅꯍꯥꯟꯅ ꯊꯨꯡꯅꯖꯔꯗꯕꯅꯦꯕ ꯑꯩꯈꯣꯏꯅꯤꯁꯦ ꯑꯗꯨꯅꯦꯕ ꯑꯩꯒꯤꯁꯨꯅꯦ ꯑꯩꯒꯤ ꯅꯨꯄꯥꯗꯨꯅꯅꯦ ꯐꯥꯔꯒ ꯆꯦꯟꯕꯤꯔꯤꯅꯦ ꯑꯗꯨ ꯅꯠꯇ꯭ꯔꯗꯤꯅꯦ ꯈꯪꯕ꯭ꯔꯥ ꯑꯩꯁꯨ ꯍꯥꯟꯅ ꯅꯪꯒ ꯊꯨꯡꯅꯖꯔꯝꯒꯗꯕꯅꯦ ꯍꯣꯏꯅꯦ ꯅꯪ ꯅꯨꯄꯥꯁꯨ ꯐꯠꯇꯦ ꯑꯗꯨ ꯃꯥꯁꯨ ꯅꯪ ꯀꯥꯏꯅꯅꯕ ꯁꯤꯂꯣ ꯑꯩꯒꯤꯁꯨ ꯀꯥꯏꯅꯅꯕ ꯇꯧꯔꯒꯦ ꯑꯗꯨꯗꯤ ꯊꯨꯡꯅꯔꯦꯗꯅ ꯁꯤꯡꯁꯦ ꯑꯅꯧꯕ ꯑꯃ ꯍꯥꯞꯄꯁꯤꯔꯣ ꯁꯤꯗꯤ ꯃꯆꯨ ꯂꯣꯏ ꯀꯣꯛꯑꯦ ꯐꯖꯗ꯭ꯔꯦ ꯊꯕꯛ ꯌꯥꯝ ꯁꯨꯍꯜꯂ ꯃꯥꯜꯂꯤꯗ 소리네 ꯑꯩ ꯍꯨꯃꯥꯡꯒ ꯑꯣ ꯇꯥꯒ ꯌꯨꯝꯗ ꯐꯤꯂꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯍꯧꯖꯤꯛꯀꯥꯟꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯣ ꯑꯁ ꯑꯗꯨꯗꯤ ꯅꯪ ꯅꯨꯄꯥꯗꯣ ꯍꯥꯠꯇꯣꯛꯈ꯭ꯔꯤꯁꯤꯔꯣ ꯍꯥꯠꯇꯣꯛꯇꯕꯤꯗ ꯏꯕꯥꯅꯤ ꯉꯁꯤ ꯆꯦꯜꯂꯁꯤꯔꯥ ꯃꯈꯨꯠꯀꯁꯨ ꯄꯥꯏꯅꯩꯅꯦ ꯃꯁꯦ ꯀꯨꯏꯅꯗꯤ ꯃꯥꯜꯂꯦꯅꯦ ꯁꯤ ꯅꯪꯁꯨ ꯌꯦꯡꯉꯥꯏꯕ ꯅꯪ ꯅꯨꯄꯥꯁꯦ ꯀꯥꯝꯃ ꯍꯦꯜꯂꯦꯀꯣ ꯑꯩꯕꯨ ꯅꯨꯄꯤꯒꯤ ꯈꯨꯇꯥꯡꯒ ꯄꯥꯏꯅꯤ ꯃꯥꯅ ꯅꯪ ꯃꯇꯨꯡꯁꯤꯗ ꯍꯧꯔꯤꯅꯤ ꯑꯩ ꯅꯨꯄꯥꯁꯤꯗ ꯃꯁꯦ ꯅꯪ ꯅꯨꯄꯥꯗꯤ ꯏꯔꯥꯡ ꯈꯔꯗꯤ ꯍꯦꯟꯖꯩ ꯃꯁꯦ ꯉꯁꯤꯗꯤ ꯍꯨꯔꯥꯟ ꯐꯥꯁꯤꯀꯣꯉꯁꯤꯗꯤ ꯍꯨꯔꯥꯟ ꯐꯥꯁꯤ ꯑꯣꯉꯁꯤꯗꯤ ꯍꯨꯔꯥꯟꯕ ꯂꯥꯛꯃꯤꯟꯅꯩꯅꯦ ꯑꯅꯤꯁꯦ ꯂꯥꯛꯃꯤꯟꯅꯩꯅꯦ ꯃꯇꯨ ꯃꯆꯥ ꯂꯩꯔꯒ ꯃꯤ ꯅꯨꯄꯤꯁꯤ ꯀꯣꯏꯔꯤ ꯃꯥꯜꯂꯦꯁꯦ ꯅꯪꯁꯨꯅꯦ ꯃꯋꯥ ꯂꯩꯔꯕ ꯃꯥꯅ ꯁꯤꯗ ꯃꯤ ꯅꯨꯄꯥꯁꯤ ꯀꯣꯏꯅꯗꯧꯏꯅꯦ ꯑꯗꯨ ꯅꯠꯇꯦ ꯒꯥꯔꯗꯦꯟꯗꯒ ꯎꯅꯕ ꯂꯥꯛꯑꯦꯕ ꯃꯕꯥꯅꯤ ꯀꯔꯤ ꯅꯣꯏꯅꯤ ꯀꯣꯏꯅꯩ ꯅꯠꯇ꯭ꯔꯣ ꯃꯕꯥꯅꯤ ꯁꯤꯎꯁꯦ ꯍꯥꯏꯅꯩꯀꯣ ꯍꯥꯏꯅꯩ ꯁꯤꯗꯩꯗ ꯏꯔꯥꯡꯒ ꯇꯧꯔꯒ ꯃꯆꯥ ꯂꯩꯔꯕ ꯃꯥꯅ ꯃꯤ ꯅꯨꯄꯥꯁꯤꯒ ꯀꯣꯏꯁꯜꯂꯗꯅ ꯑꯅꯤꯗꯣ ꯀꯌꯥ ꯇꯧ ꯉꯝꯒꯅꯤ ꯌꯦꯡꯉꯨꯅꯦ ꯃꯕꯥꯅꯤ ꯁꯤꯎꯁꯦ ꯍꯥꯏꯅꯗ꯭ꯔꯥ ꯑꯩ ꯃꯥ ꯊꯤ ꯂꯥꯛꯄꯅꯦ ꯅꯣꯏ ꯑꯗꯨ ꯆꯥꯡꯗꯨꯅꯦ ꯅꯣꯏ ꯑꯅꯤ ꯊꯨꯡꯅꯧ ꯅꯠꯇꯦ ꯑꯌꯥ ꯃꯇꯨ ꯃꯆꯥ ꯂꯩꯔꯕ ꯃꯋꯥ ꯂꯩꯔꯕ ꯅꯪꯅ ꯅꯨꯄꯥꯁꯤ ꯀꯣꯏꯅꯩ ꯅꯠꯇ꯭ꯔꯣ ꯅꯕꯥꯅꯤ ꯊꯨꯡꯅꯧ ꯑꯩꯈꯣꯏꯅꯁꯨ ꯊꯨꯡꯅꯅꯤ ꯑꯗꯨꯅꯤ 이반이는 그러니까 많이 또 되노? 아,